खुरमजरी ngasi Manipuri mapi mek online class asida aina takchadoriba mapung mayek asigi maming ngau miam ngau asi yengbiu ngau haibasi aikhoi khanau gi manung da leba tengkhan bangla borna malana ngo aduga asigana ngo aukar ngau ade mathaktana atap ngau leire aduga ngau gi shauna minute may manung da khoi khangminarasi ngau gi khonthok amasum straw mayam ming tabiu ngau asi kamaina ibano haibasi ai khojarake ana taraga haibadi ngau asina sigagi sumaina taraga sumaina saraga sumaina purakpa asina 1 step adugi makhada sumaina puraga sumaina taraga sumaina asipi basina 2 steps haibadi asigi ngau asi iba matamda aikhoina step dui khan step ta akoi iba ngam stroke haibadi bangla na hairagana probaho haibadu asigi probaho si khoi ngogi probaho chinasi aikoi yam yengbiro adugi makhada aina jaduri basi ngogi khontho ngogi khonthok si ahambada akoina jaduri basi ngauna ngamu ngauna ngamu aduga gi angkamu ngauna ngakra ngakra ngamu asina ngamu amasum ngakra miyam miyang tabisi asiga loina na ngasigi mapi meg online class matang asida loisinjere miyam bamu